NRC की matangda Zelerong Union की wafam kumjai nisung mang samapan की yangkai के mathuida base year oiraga NRC update tawba mathau tai Manipur illegal immigration की wathok loisinanaba thamoisingna hotnadabagi thawongbu Zirangrong Union Assam Manipur and Nagaland yeningdaba phungdorakli lubasina thadorokpa chirolamana hai census pangthoktringaida laingakna kumja inglising amaga samapan gi yangkai ga mathoida base year oiraga Manipur da National Register of Citizens NRC update taba mathautai Manipur da housing oirakliba phibamasi Khudong thiningai oiba tanpham yausilakli haina palladuna sirolasina hai thingbiningai leitaba mong illegal immigrants sing sangsilakpana state asida demography imbalance ama ohelakpa kaloinana political right land ownership cultural identity amasum tungi mirol sauna singarni constitution ki article 355 ki matung ina union government ama state sida mitopna landarak pathingba kaloinana leibak manung yoibo wathok loisinhanana ba hona pamthoi illegal immigration ki matangda mathau taba thabak thawong sing pekhat ngamdribasi laingakna constitution ngakna satri haina lopham thui Kangpokpi Chuchampur Sandel Tengnopal amasung Pherzol na singbu district singda oirakliba phibamasi nungnang wa pokningai oiri haina palladuna sirol sin hai mausaga manadaba mawon ikhang khangawduna khungang masing hengalak paloinana mitopki masing su angak phangna hengalak pa thingnari atienba matamgi manungda masing thingamdraba khungang kya leirakpa thengnari basigi matangda laingana mathau taba thabak thoramsing lokapam thui thingbinaba leitaba mawon mitop kaya sangsilakpan state asigi ecological balance ke halakpagi mathakta mamangai digi khunda minaraklaba phurup masil gi marakta ungkhatna hanbigi phibam ama lakhali matam sana NRC update ta hogdabana phibam masi uhalakpani athuba matamda langana kumjai nising ama samapan gi yangkai ga mathoi de base year oiraga NRC update tawbigi tangai fadabale NRC update tawdringai da census pangthokna badi illegal immigrant sing leba sigi loniaba citizen ama oina lokhragani athuba matamda NRC update tawdrabadi state asigi yellow proof singbo namthak tawbun haina lopham tu ihari MHA na kuki militant sing sizinaraga misam sing akiba piri Ministry of Home Affairs amasam Central Security Forces na kuki militant sing sizinaraga naga misam da aki akang piri haina tangkul nagalongi walking committee na thatorakpa sirol amana fudorakli sirol asina hai ngasi nungalamdai pung ahum tabadigi kuki militant sing TM kasomda misam singi garida nomoi round kaya marum kapsidaki February thaluramdai digi sina kaithil atat akham leitna attack sataduna lakli sina kaithil gi khunja singna matiksa ba security PVU haijabada tasinadna leklabasu April kunga marida KSO Urkhul gi education secretary Marcy Khongsaibu Maha regiment amasum BSF na ngak chenduna mulam village phabu puki sina kaithil kuki terrorist singna ngihak leitna nomai kapsilaknaga longtar village ta oina combing operation chathari thengthang kya Central Security Forces na nupi angang sing ka henba matik mayai uthokpagi thawdok thokhi haukiba tha anirongi mamang thokiba thawdok sing yengluraga Central Security Force na naga miyam gi thajaba manghali heri Manipur gi irang asi government na loisinba pamlabani minute manga da loisinba ngamgani Rahul Gandhi Manipur thukli bisahi ohum faraklaba ethnic violence asigi amata ngairaba solution di community ani gi marak unaduna wari sanabadana solution purakpa ngamgani hairaduna Congress ki lusingba amasum Lok Sabha gi opposition leader Rahul Gandhi na Manipur da miyamna pamliba santi hanjilakpa si government asina thawai yaurabadi minute manga da hanjilakpa ngamgani haina phongtokre wafam asi Garki College amasum Delhi University mairu nupi singa interaction taunaba matamda Rahul Gandhi na photokibani mangna makhata na hai karigomba government of India na Manipur santi purakhan ki khalabadi minute manga na purakhan mangamani aduga karigomba United Progressive Alliance UPA na power pairam labadi Manipur thokli irang ase pung amagi manungdu loisilamgani aki Manipur santi hanjilaki hairabadi yenariba kanglup ani gi marakta samjinaba thong sem mathautai UPA haibasi India ladiba center left political party sing pulaga semani masida Indian National Congress na lusingduna English nganiga mari dagi English nganiga kunga taraga mari fawa government paira meki mangna makhata na hai Manipur state Indian Army na community anigi
ꯈꯨꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤ ꯁꯝꯖꯤꯟꯅꯕ ꯊꯣꯡ ꯁꯥꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯂꯩꯅꯕ ꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯆꯠꯄꯤꯗꯅ ꯂꯩꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ UPAꯅ ꯄꯋꯥꯔ ꯄꯥꯏꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯈꯤ ꯔꯤꯖꯟ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯈꯥꯏꯕꯨꯡ ꯇꯥꯅ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯁꯝꯖꯤꯟꯅꯐꯝ ꯊꯤꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯁꯖꯦꯁꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡꯅ ꯋꯥꯔꯛꯁꯣꯞꯁꯤꯡ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯏ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯪ 2023ꯗ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯖꯤꯔꯤꯕꯝꯗ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯆꯪꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯒ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯊꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯂꯤꯇꯥꯟꯅ ꯇꯥꯡꯈꯨꯜ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯗꯨ KNO ꯑꯃꯗꯤ ZROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯒꯤ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯎꯃꯤ ꯊꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯂꯤꯇꯥꯟꯅ ꯇꯥꯡꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯗꯨ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞ ꯑꯃꯗꯤ ZROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯂꯤꯟ ꯄꯥꯎꯒꯨꯏꯇꯤ ꯑꯅꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯉꯁꯤ ꯗꯨꯂꯥꯂꯦꯟ ꯀꯥꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯄꯝꯖ ꯖꯗꯨꯃꯅꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯀꯨꯝꯖꯩ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝꯃꯩ ꯊꯥꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞ ꯑꯃꯗꯤ ZROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯂꯤꯟ ꯄꯥꯎꯒꯨꯏꯇꯦꯒꯤ ꯄꯣꯂꯤꯁꯤ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯂꯩꯐꯝꯂꯦꯟ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯁꯤꯜ ꯀꯌꯥꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯉꯥꯛꯇ ꯅꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯌꯦꯛꯅꯕ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯕꯗꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯕꯅꯤ ꯃꯤꯌꯥꯝꯅ ꯐꯥꯎ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯧꯔꯛꯄ ꯇꯥꯕꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯄꯥꯋꯔ ꯄꯤꯈꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯦ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯅꯕ ꯃꯇꯤꯡ ꯊꯣꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯥꯛꯂꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯃꯨꯛꯅꯕ ꯑꯃꯁꯨꯡ ꯈꯠꯅꯕ ꯁꯥꯎꯅꯕ ꯇꯧꯕꯅ ꯌꯦꯛꯅꯕꯁꯤꯡꯅ ꯍꯔꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯃꯇꯝ ꯆꯨꯞꯄꯗ ꯈꯪꯃꯤꯟꯅꯕ ꯆꯪꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Urkhul Dist.Ki Kuki Khul 13 Kangpokpi District Tinnaba Warep Lokri Urkhul Dist.Ki Kuki Sip Association की मखादा लेबर कुकी विलेज 13 की सिप सिंह हौकिबे एप्रिल 23 मोलाम सोंफैदा चतखिबा एटेक अमसुम मदुगी मतुंग तरकपदा याउलेन चेपु मोंकोट चेपु लमलाई सिंफै मोलाम अमसु सोंफेल एप्रिल 29 चतरखिबे एटेक सिंह अदु अकनबा मोंग कंडेम तवी हैना कुकी सिप एसोसिएशन उर्खुल थादोरकपा सिरोल अमन हाइदि सिरोल असिना मखाताना हाइदिबना हौकिबा था अहुम नोंगी मतम सिदा जालेनमुंग संकाय अमसुं मोंकोट चेफुन सिंगबु कुकी खुल सिंग सिदा ngahak leitana tangkol militant singa nungmai kapsin bagi thawdok kya sathatuna lakli handaktasu ikoi kuidana tang 18 ga ayuk pung 9 ga makai taba matamda khwaidi gi noba mong attack satharakli khul singa sida matam sangna administration fail oirakpana essential servicing maru oina seng amasung LPG na singba phangmamthrik government document singba mathau taba fundamental rights singba pungphana phangmamthrik असिगुम थोंग क्या सिनमरम ओइरगा ngरang April 13 कुकी सिप एसोसिएशन Urkhul gi makhada leiriba kuki khul 13 ki sip singyoiba mifam ama pangtokre loidana mifam aduna WCKCSO singi Satter of Demand singa du mapung fan sogatpaga loidana Urkhul gi hairiba kuki village singasi Kangpokpi district khudakti Tinnaba demand tokre hari Manipur Police की SDPO Anand Hatpar Sienaba Orkhotang Baiti Elias Othang Baiti ko more the labor cookie militanama NIN ngasi farheri Social media lan seasonagano Mairagi secretary the city maral yaning di haidano wakat khongjang satakri
Kangabam Laikai Apun Manupi Marup Naharol Youth Club Amasung Kangabam Laikai Youth Social Club na Sinduna Kangabam Laikai Community Holda Social Media Lana Sisinagano Maira gi Secretary the Siriba Maral Yaning de Document Lairaga Karigi Silibano Haiba Play Card Paidun Wokat Kongjang Sadakri Kongjang Sida RK Hemavati Nahai Laishram Memasi Kangabam Laikai Apun Manupi Marup Maira Paibi Secretary Odibani Tashena Laishram Miamad Maral Kya Sizinduna Watok Wali, Laikai Gwena Sulusing be Amagi Taudang Loduna, Honorak Libani, Mashida, Takshinavani, Mama Sabini, Hibin Sigba, Mingsha Tinnaba social media Tadorakosi, Makulan, Uhanabo Honavani, Kaitel no Pising Lusing be Oibatanatana, Aikogi Kangabam Laikai Secretary Su Oibanina, Siriba Maral Sigi Asing Mamaram Karino Habakangi, Laikai Sigi Lusing be Oibad Matik Saraba Oibana Magna Lusing Laga Aikoina Matung Inzaribani, Laibak Sigi Damak. Thiengnaba ngambi matik sabi lusing bini haina aikoina ikai khumna jaribani ngasi phawda ma ke asoiba mat thingnatri maram asina thak wangna thamliba misa amabu yamna hanthab thak ta karemna duna document lei haibana singba phungdorakpasi thamoisui lei hairiba chenba yadarba document sing putokpiraklo aikoi punna khangminarasi karigumba putokpa ngamdrabadi aikoi gi maikai digi angamba action chatharaglagani madugi khongthang ama oina ngasi gi khongjangsi sangshilibani hari Social media kanasu athing malaitrabani na mana tauning bataunarakli masida saira ama pihaudragadi mi amabu sibi yaba mingsa thialiba wahi wata sisinaduna sangshirliba khongthang sibu haksina lobaga loinana thasigi mapanda lup taragani thoi yauna mema masamagna numit humni gi manungda sengtorangna bakhangan kiba laikrabani adubo ngasi phawba kanagumba amatana sengtokpa laitri phongna tholakpasu ngamdre kaidawbagi lotlibano lusingbi singbu pukning hanthana bokhona bigano asumbo puthokpira haina sumagna makhatana phongdokhi Russia gi oil refinery site Ukraine drone strike sataduna yamna sauna amang ata thuankhri Russia gi oil refinery site Ukraine drone bombing attack sataduna yamna sauna amang ata thuankhri haina Ukraine gi president Zelensky na claim tarakli Ukraine gi kilometer lising amaga songarom lapna leiba Russia gi farm region da leiba oil refinery amad Ukraine hairiba drone attack adu satakibani hairi Ukraine gi president Zelensky na maki official social media telegram thadorakpa video message amada Russia gi palm region da leibu oil refinery amada Ukraine air strike sataduna paksana ama ata thokibagi video yauri amaronda Ukraine Russia gi oil refinery site drone attack sataduna paksana ama ata thonkibadu Russia gi oil refinery digi lakliba revenue adu kakthatuna financial gi weba awaba mayoknana ba atamna sathakiba strike amani haina pau sina hairi Haukiba sayol ani roma sida Ukraine Russia gi marueba oil refinery site ama oiriba Tapsi oil refinery amadi terminal na singwa mafam kya tatana drone strike satuna Russia gi maikei de saura ba saitheng kaya tatana piri Institute for the Study for War gi matungina US amadi Iran gi marakta thogliba crisis asina maram oiraga thengnariba petroleum products singi awaba sibu Russia na kudong saba lauduna makoi gi petroleum product kya hanadagi mamal wang na malem gi tuan mafam singda yonduna yamlaba sanpam kya Khongkat liba asidagi ngak thoknaba atamnana Ukraine Russia gi oil refinery site drone strike sathabani haukiba sei manga rongi hauna Russia amadi Ukraine gi marakta lepa leitana ngasi su makhatana lansa thari haukiba tha khara asida Ukraine gi president Zelensky na matam ga sunaba sophisticated weapon kya hanadagi sada yankai hengkatna production tawduna laiba asigi military production capacity hengat handuna Ukraine gi military strength hena mapangal kangkhatna ba khotnari haina su lakthokiba laikri hadi ningsing maya bade haukiba nongmani ni gi mamangda Russia na Ukraine gi territory lansinduna long range missile attack sathabada masagi sei khumfu surabi nupi ama laikidri amadi miyoi nipan lomna aso apan nang lehena tuan news agency kyan report tawna khibus laikri Russia force ki mekedi Odisha region gi manung sanba Ismail City da labor district hospital yauna masing yamlaba infrastructure kaya attack sataduna lep laitana mangan takhan bagi thabak sathari Russia na satharak attack adugi pakhum piraduna Ukraine gi mathakta Russia na punna drone samag humdraga mathu attack satharak pada Ukraine su punna drone attack samag yankhai gi mari intercept tawduna mai pakhan kidri haina Ukraine based of news agency amanasi report toroki balaikri haina paus na makhatari Koki sing rally satunu mulama masum songphel attack tawu yaning da phongdokri Koki Women's Organization for Human Rights amasung Koki Women Union ani na sinduna
Mulam amadi songphel khul eteksa tharakiba yeningdaba phongtokpaga loinana en beren audio leak case ki asengba hangal luhaiduna miyam gi oiba rally ma ngarang sakhari numiyungba pung 12 taba matamna miyamna koite playground pulaba matung tuibongda leiba wall of remembrance phawba masingyamnaba miyamna rally sakhi rally adu saruk yakibasingna tha asigi kunga marida mulam amasum songphel kuki khul noi kapsinduna eteksa tharakiba du yeningdaba phongtokli en beren gini haiba audio leak case ki asumbu well fangalu justice pami justice phangandrabadi santi lairoi haina thaba placard sing paikhibaga loinana kholaus lakhi en beren audio tape case ki matan khudak judicial oina khut thingjin biu amasum mulam amadi songphel kuki khul eteksa thabada chenabasigi mathakta akan be action lakhotnaba taksinba memorandum ama deputy commissioner susampur gi kuthangda india gi prime minister spisinki ngarang kangpokpi amasu more de sukuki sing rally ama sakri kangpokpi de sakhiba rally edu thomas ground gi horaga dc office kangpokpi phaw satlaba matung memorandum ama pisinki memorandum aduna tha asigi kunga mari da mulam khul thawdok ki victim sing da asumbu well fangalo masum en beren singa gi audio tape case adugi asumbu well asengu puthokada bani haibama yauri rally edu da thowaning da thawdok thoktana ba district police amasum central force na akan mangak sendagi thabak lokhatki amarom da memorandum na palliba wafam ani asimak demand tawroduna ngarang ayuk state ki border town more de sukoki miyam na rally ama sakhi ngarang more bus parking complex ki hauduna sakhi rally edu da more edu khundari ba koki nupi ama sunu pa kya na saruk yatuna rally edu saruk yakhi ba singna memorandum demand tawri bo apam singa du iba placard ama su banner season ki hain su paus da makata na phondorakli